Tasena akwai anoba education system sida higher education su yauna national education policy NEP 2020 ki makhada chathari ba sidaida asembadi akwai hana leramba general education ki system sidaida industry part akwai industry ki requirement haijabatai akwai na BA MA loiraga thabe ta piba yadaba sigumbagi karigumba gap am lakbadagi akang ngai mayam tana rare ga skill ki components si yahudabadagi angang sing si degree diploma amade postgraduate ni simsi lower ga thabak phangdabani adan thabak si amada natraka amada government sector da khangde private sector da khangde ka industry da khangde changba yana na bagi pandam do daita holistic or approach amada akoi skill ki components sa general mainstream education da integrate to godobni haibasa sigi makhada aihakna akoi 2013 dagi haujare ga Dhanamajari Community College Linkhalakpa, Aduga DTU Kaushal Kendra 2015 dagi Linkhalakpa, Masdeda National Occupational Standard Mayama Qualification Packs Mayama Job Role Mayama Semgatpa Lamdam Siga Chanaba Naharol Sinapangbo Doba Monda Masigi National Skill Qualification Framework Haidimapa Mamada Akwai Manipur da training to Persi Akwai Australia da Salaga so dum magi training to Chanaba Yaba All India Danatana Akwai across the globe da all over the world da Chanaba Yaba Dugumba Makalgi akwai skill framework ama samgat pam tam na saruk yakiba maduda thengnarakiba akwai awanungai gi wari haijabatai madugi experience ta yumpham oiba challenges amadi opportunities mayam do madu larik oina ithopchererga haujik akwai naharol singna maru oina larika si parerga matu karamna skill components si akwai tamnariba traditional system of education da integrate tongni loinana Manipur University da chanariba NEP 2020 ki syllabus curriculum hauji chathari base masi chanana akwai NEP 2020 ki recommendation ni matung ina akwai skill components si chanana integrate torabra tawdirba habis so yam questionable oiba wahanga ma dum oirei mapung phana akwai complete oirabra oidribra habisa masi dasu akwai yengsen bada mateng oina nabki damata khangai singna hariba aina thenajarikiba aige training yauzuruba Australia ki tafe directors na piba asigumba skills ki training vocational education leadership training program ni singba yauzuruba mayam gi experience da larik oina ithokpa aduga loinana yamaru oiba wafam amana akwai Manipur da kari hagani Manipur gi intellectual singsi amana toba amana thanadaba dum thoi haijariba ko aduna akwai concept si lana chakhidana sigumba skill gi center sing ase akwai funding agency na kawra korga pasaji pibugumna dum ui nate madu nate masigumba lekhatya hai targati haujik su tongan tongan ba ministry singa approach to batai to bodadi proposal yam phasana sem batai loina interface meeting da habedi interview gumba adugumba presentation to ba matam da yamna 15 minutes ki manungda karamna presentation pini makoi da satisfied ohelaga phaniam loba yani haibana sing masigi wisdom aduga masigi akwai kai methodology mayam si larik si pabiraga oja singi su yam kanaba mayro sing sigu kanaba monda aina so ithokchab